Ising ichawna awaba tahan kraba singgidamak lengakna lupa koti kaya kaitha krabasu ichawgi awaba mayok nariba yanglamgi miyamdadi ngasi fawba mating amata piramdre. NIT Manipur ki oza lawbagi interview Kolkata da pangthokpa yaroi lamdam asida pangthoktragadi Manipur dagi NIT matam chupagi thingzilakpa yai haina JCLPS students wingna cheksilwa thamlakli. Manipur University Community na changsilakpa khongjang numit marifu sukre AP Pandibu Vice Chancellor phamdagi lawthok triba fawba makogi khongjang da ahongba leirui haina lawthokre. Amasung minute amagi manungda diamond push-up marfuga humdoirak tawba ngamduna Yambem Gobind Singh Guinness World Record ta channaba sem sakre. Mayam Bukurumzari Adom Groups Impact News ni Irina Thinguzamna Hauzi Pungja si fawbagi maru oiba pausing miyam da pizari. Ising ichawna awaba tahan kraba singgidamak lengakna lupa koti kaya kaitha krabasu ichawgi awaba mayok nariba hiyanglamgi miyamdadi ngasi fawba mating amata piramdre. Impact News na mafam aduda hakthengna chatuna miyamga unarubada lengakna mating phanghalamdre haibasi khanglakibani. Mafam aduda leiramba miyoi singna fongdorakpada haukiba tha amaromgi mamangdagi ichaw thoktuna angan fau low pari kaya ising thumduna low lokpa nanghaudre nauna phau thaba mafam singsu ising thumjin kiduna siba horakle nga farm kaya su ising pathokpadagi chenthokhibaga loinana nauna nga thadaba yadabagi fibam da leire ingkhol koiduna mana masing thagadaba adusu ising maying tadabana thaba yadre khunja singda hauzik fawba lenga ki maikaidagi lupa ama fawba mating pirakpa leitri hairi nga amadi phaugi compensation phangnabagidama chahi khudingi lengak amadi mari lenaba singda che chang kaya pirabasu ngasi fawba mating pirakpa leitri hairi khulasida ising ichawgi awaba mayoknaba si handak khaktanate chahi khudingi awaba mayoknari ithai dam sajinba amadi hiyanglamdagi achong arong chatpigi kilometer animuk sangba pat mayaida fauriba lambi asida matik chaba culvert sing sadabana ising thumbagi machak oiri ising ichawgi matangda kendragi MLA na laikai mi khara neklaga khonglam ama sengba hauba natana mahak masadi ngasi fawba nongmata laktuna yengshinba amadi mating pirakpa leitri hairi Sahi khudingi photo de tum kapi de tum kano tawi do kana ba kano de khoi da di karimta phangde ba khoi ne phram pa dana dagi phawlok ta dana tawi ji kamta kana bamta lupa ambo khoi phangde de sing ichaw di chahi sum henkalai Ichaw asigi matangda hiyanglam gram panchayat ki pradhan E Santi Balaga unabada mahaki maikaidagi su ichaw asi ising mayeng tanaba double lo khong maril su DC kakching ki micheng makada sengba haure thabak asi natana lengakna atai mating amata pirakpa leitri chahi khudingi awaba taraba miyam gi mating pibinaba mahaki maikaidagi su kayarak che chang kaya thagatuna mari lenaba singda hairakpa haijaba leikre hiyanglamda yamna toina ichaw thokliba asigi tung koiba thauram ama lengakna paikhat haningi haina mahakna phongdoki District Administration Pagiriba Sardisina Angam Batemang Pibigani Hybridagi Akai Tonglam Mama Samayang Kaisani Tauraga Ako seeing the Nahona Zaraga Isinzi Sieli Masina Sulu Banai Adu Sientum Tabakina Koi Matang the Lepi Tagakiba Maya Mama Sing Babagi Awaba Mayona Ringeduda Mama Gisi sang documents and Tagalo to Sakadi Mating Pangana Bahadna Sahi Marisa don't Tagalapase Nasiba Wuda Sakari Oiba Kanaba Moidagi Lupa Magi single Paisa Magi man Awaba Takaba Paza Sunduda Singiri Mating Pangre Habagi Porto di Nasiba Volati. National Institute of Technology NIT Manipur gi tongan ba teaching faculty kungani thoi lobagi interview Kolkata da hayeng tang 19 amasung 18 da pangthokani haina tawriba asi mari lenaba authority na postpone tawduna lamdam asida pangthok tragadi Manipur dagi NIT matam chupagi thingsilakpa yai haina Joint Committee on Inner Line Permit System JCLPS Students Wing gi convener Manjit Sarang themna phongdokre
ngasi JCLPS ki office ta paumi singa unabada wafam asi phongdokibani mahakna makha tana hai National Sports University Manipur da hanglaga mapalam da faculty member launaba interview pangthoknaba hotnarambagi mayokta lamdam asigi miyamna ihau hauduna interview tokhan khraba matungda handak amuk Manipur da hangliba NIT asigi tongan ba faculty si asi lobagi matangda masagi campus ta interview pangthoktana Kolkata da pangthoknaba hotnaramba asi India lengakna lamdam asigi miyambu karishu leitana khanba amadi karimnabagi thongni haina lawi amaromda interview asi masagi campus ta pangthoktaba asina authority manungda aranba kaya taurabra haibagi chingnabasu leire hiramasigi matangda NIT Langol gi director da JCLPS students wing na ngarang memorandum pishinduna interview asi postpone taunaba haijakrabani masi fauba tabidragadi JCLPS students wing na chap chana thengnagani haiki Fall the lady ba sugumnaba campus asida interview si pangthokbagi mahutta Kolkata da pangthoknaba honaba haibasi lamdam sigi miyambu exploit tawbagaloinana tongan ba makhal makha kayagi aran ba pambaising sizinna kadra haibagi mipaiba Manipur miyam da lay maramudra Manipur miyam gi gomtokba haksing mangali ba se masi yam hakchinna student wing na lobagaloinana miyam na koi gi resistant movement sing torokna ba same sarakan da laybagi mahutta नियम की वांग में पांथोकना होनरी बसी कुदक लेपियो इंटरव्यू सी कोलकाता दा नमफू दा पांथोकना होनरक लबदी जेसेल वेस्टर्न विंग ना NIT की मथकता कन बमियंग चंग कांदा हारिबा NIT सी मणिपुर दगी कोई थिंगजिनबगी खोंथांग फंगबा तंगाई फदना लरकपय Yelhomi kanaba ki esena thadorokpa chirol amagi matungina thangmaiban sagolban uripok Kangpokpi Suknu Bishnupur Wangkhai Ziribam yauna constituency nipan asidagi hauraga assembly constituency khudingmak Yelhomi singi reserve tauba NRC update taunaba athubada commission ama semba Citizen Amendment Bill 2016 asi awang nongpok state singda chatnaroi habagi provision hapa ST amadi SC list yauriba angami ralte sema simte sute dhupi dhopi munchi ranidar namashudra patni amadi Sutradar Lauthokpa Kachanaga any Mizo Amadi any Kuki tribes ki Mahuta Mayek Sengba Purup ki Ming Hapa Asengba Purup Laitragana Listagi Lauthokpa Haina KSNA Lenga ki Mapam da demand taurakli Karigumba demand singasi numit mapani fawbagi manungda Kanglaipak Students Association KSA Amadi Laibak Miyam Khangna Thabakta Onthoraktrabadi Lakliba August ki tang kuntaruki Ayuk Pung Ahumdagi Nungthil Pung Ahum Phauba General Strike Pangthoklagani haina KSA gi cherol amana khanghalakli Manipur University ki VC Professor AP Pande Lauthu Haiduna Manipur University Students Union Musu Manipur University Teachers Union Muta Amadi Manipur University Staffs Union Mushana Changsilakpa Khongjang ngasiga tharaga numit marifu sukre nakala maromda Mushu Muta Amadi Mushana Taliba Professor AP Pande bu Vice Chancellor gi phamdagi lauthoktriba phauba makhoi gi khongjangda ahongba lairoi haina lauthokre ngasisu Mushu Muta Amadi Mushana sinduna relay hunger strike amadi wakat mifam gi Khongjang Makhatana Manipur University campus ta pangthoki wakat mifam aduga mari leinana mutagi spokesperson Professor NG Nimaina Phongdoki bada Ministry of Human Resource Development Joint Secretary GC Hosur Chief Minister Amadi Education Minister Yauna Mushu Muta Amadi Mushana Yanaki Badu Thabak ta pangthok triba fauba Professor AP Pande Manipur University ki Vice Chancellor oina thaupuba yaroi lipta lehengadabani loinana Independent Inquiry Committee na kaurakpa matamda mahak masala kadabani Loinana Inquiry Committee ki Nodal Officer adu Manipur University ki Register haina thokhan biyu maming oina thokhan biganu Manipur University Community amadi Manipur Lengak amadi Central Government ka yanakiba adugi matung inna ngasi August ki tang taraga taret faubada Independent Inquiry Committee ki member gi maming pirakpa haina yanakiba adu hauzi faubagi oina Lengak ki maikaidagi Inquiry Committee ki members singi maming pirakpa leitri haidi Loinana Manipur University ki VC in charge oina thaupuriba Professor W Vishwanath amadi Manipur University Community ka yanakiba matung inna Manipur University ki Register in charge L Shyam Kishore pham lauthokpa adusu thabakta oina pangthoktriba asida Mushu Muta amadi Mushana pendaba phongdorakli
तारीख 13 असिदा प्रोफेसर एपी पांडे बीसी की छुट्टी असी लोयरगनी मसिगी मतुंगदगी दी मा की पोजीशन जी कमाई तौगदोबिनो मा अमुक लागा फोर्सली जॉइन तौगे हारिबरा तारीख 13 असिदा माना गाड़ी पोरागा फोर्स पोरागा जॉइन तौबो तारबदी अखोइगी स्टेक होल्डर सिंगसिगे यामना कनबा मुकनबा अमा थोकनी बीसी इन चार्ज से मसिदा अखोइना 19 पॉइंट खर थमी 19 पॉइंट सिगी मनुंगदा यामना मरुइबो पॉइंट अमदी इन चार्ज रेस्टार प्रोफेसर एम शामकिशोर से मसी रिप्लेस तौगदबनी बाय अनदर इन चार्ज हाइबसिनी मसी तौदरोइदी अखोइना माबु ऑफिस रिज्यूम तौबदा अखोइना अथिंगबा थंगनी नाकलंबरोमदा मुशु मुता अमदी मुसाना चंगसिलिबा खोंजंग असिबु टीवी डिस्कशन कयादा एक्सपर्ट कयाना अरानबा वाफम कया थमदुना मणिपुर यूनिवर्सिटी कम्युनिटी की खोंजंग असिबु लाना मियामदा उहन्नबा होनबा लाइबक थिबनी हाइना प्रोफेसर एनजी निमाइना थमलकली प्रोफेसर एनजी निमाइना हाई मणिपुर यूनिवर्सिटी खोंजंग असी हौजिक लैरिबा लैंगाक अमदी सेंट्रल गवर्नमेंटना हकचिन्ना लौबिदुना ममांगदा होटनाबिरमलबदी वाथोक असी यामना थुना लोइसिनबा यारंबनी अदुबु वाथोक असिगी मतंगदा स्टेट अमदी सेंट्रल गवर्नमेंटना नाचुंगदबना मरम ओइरगा इशू असी नुमित मरिफु सुरबा फावबा लोइसिनददुना लाकपनी मणिपुर यूनिवर्सिटी असिबु सेंगदोकपदा लोइनना सिंथानिंगाई ओइरबा यूनिवर्सिटी अमा ओहेन्नबा होटनबदा सीएसओ लनाई संस्थान महिरोई लूप अमदी मणिपुर यूनिवर्सिटी की कैंपस ता लैरिबा मियामना मपुंग फाना सौगतपियु मणिपुर यूनिवर्सिटी कम्युनिटी न चंगसिलिबा खोंजंग असी माई पाकनबा होटनबदा पुमनमकना मतेंग पांगबियु हाइना प्रोफेसर एनजी निमाइना अपील तौरकली अखोइदा ताइसनबगी मोंगदा अखोइगी खनन नैनबो मतमदे एक्सपर्ट खरन ngangbasi masi अखोइना यामना स्ट्रांगेस्ट टाइम द मोबु कंडेम तोई मकोइना करिगुम भाव तमिना निंगो लेरगदी अखोइगी मफम मिसिदा लागा अखोइगी मखोइगी वरी साबा पामी मसी मतुंगदसु अमुना हाइबिदबा मरमदी कोलेटरल डैमेज थोइबसे अखोइना थोनबे नते मसी गवर्नमेंट थोमनी अदुना हारिबा जर्नलिस्ट अमदी हारिबा एक्सपर्ट सिंगदुना को मसी गवर्नमेंट दा ओइना ताइनगदम यूनिवर्सिटी की अखोइगी पुक्चेन सेंगना होनजरिबा अखोइगी फत्रबा एपी पांडेबु लौथोगा यूनिवर्सिटी सी फजना क्लीन होना थमनबो होनरजरिसिदा लाना अखोइदा वंझलपसे मसी यारिखै तौबिगनु अमोटपसिबु थमु हाइना अखोइदा केहलपसे अखोइ यामना नुंगाइजदे स्टेट असेंबली मिफम कौरगा अमुक यामना लाइन लौदुना यैथोक येसिन तौबा सी असेंबली की मगुन हंथहनबा पार्लियामेंट की चटनरोलदा फजदबा थवंगनी हाइना वेटरन पॉलिटिशियन ओक्रम जोइना फोंदोखरे कवादा लेबा महाकी मयुमदा पांगथोकिबा पाउगी मिफम अमदा जोइना मखाताना हाई मणिपुर स्टेट असेंबली असी चटलिबा चही असिगी जुलाई की तांग कुनगहुमदोइदा स्पीकर एडजोर्न तौरगा मतम कक्तना यैथोकलगा थमखिबनी अदुबु पार्लियामेंट नत्रगा स्टेट असेंबली असी कौनिंगबा मतमदा कौबा यैथोक येसिन पंगतौ तौबा याब्रा हाइना जोइना वहंग तौरकली नागा फ्रेमवर्क एग्रीमेंट की आर्टिकल 371 क्लोज ए असिना स्टेट असिदा ओहेलकपा याबा फिबमना मरम ओइरगा स्टेट असिगी सोशल ऑर्गेनाइजेशन खरना हिरम असिगी मतंगदा मेमोरेंडम पिशिनबा यावना चप चाबा वारेप लौनबा तक्षिनबदगी लेंगाकना असेंबली मिफम अगस्त की तांग 10 दा फमनबा लाउथोकी तुंगदा अमुक अगस्त की तांग 10 गा 3 दा फमगनी हाइदुने यैथोकले अदुगा हौजिकना फमबगी मथौ तादरे फमलरोय हाइरी स्टेट असेंबली मिफम कौबा स्पीकर नत्रगा असेंबली सेक्रेटरी दसु नियम चुमना अइब चेरोल पीखरे हाबगी वाफमसु चपचाना खंगदे प्राइम मिनिस्टर नरेंद्र मोदीना कांग्रेसना चही 15 दा तौबा ngamlamdaba थबक था 15 दा तौगनी हाइबदुगी मनुंगदा नागा फ्रेमवर्क एग्रीमेंट की वाफम असिसु अमनी हाइना लवी नागा फ्रेमवर्क एग्रीमेंट आर्टिकल 371 ए द यावरिबा स्पेशल स्टेटस फैसिलिटी मणिपुर एक्सटेंड तौबगी वाफम पल्ली मदुना स्टेट असिगी लेंगाक अमदी लेंगाक लोंदा कायरक याबगी फिबम लाकली मतम अमदा बीजेपी ना कश्मीर दगी स्पेशल स्टेटस लौथोकनबनी हाइदुना लाउरमलगा स्टेट असिदा पुशिलकनबा होनबा हाइबसी मणिपुर थुगाइनबा सिंचेप थाबनी हाइना लवी असिगुबा फिबम असिदा मणिपुर कन्नबा स्टेट असेंबली फंबगी तंगाई फदबा लई हाइखी भारत की प्रेसिडेंट अदुगा स्टेट की गवर्नर पार्लियामेंट अमसुंग असेंबली अनी सिगी मरी लेना कौरब असेंबली से मसी कौरीदुगी मुथतबदी नतना मतम करा डिसमिस तौरगा तौमंगमी पोरोक तौमंगमी कौर मतुंगदगी असेंबली जी फम कांद स्पीकर ना असेंबली सी मतम अदु हाउबा हाइदना मान निमित का आगे एजोन तौबा मन नत्रगा मतम कक्तने येथुए हाइदना सुमाइना तौमंगमी इंटरवल सी था तरुक सोनबे था तरुक सी यौरगदी अखोगी हाउस टू कौद्रगदी हाउस टू सी पार्लियामेंट सी अदना था तरुक होनबे यादे सी अमने असेंबली कौबगी वाफम सिदैदा याम तयांग तसोइना याम हाथु हाथुना तौगिबदु अंथोना पृथ्वी की पार्लियामेंट हिस्ट्री अंथोन फजदब पोने असेंबली फमदना अखोगी वाफम जे निंगथिना अखोई खनबना अखोई पुनमुक्त वइजबो एगनी
Manipur gi apunba saktam da India government na hanjin singnarakpagi wafam laklabadi lamdam asigi miyam punna amuk thokidriba amukta taukidriba warip longmina rasi haina United Committee Manipur UCM ki president Sudil Karamna appeal tawrakli Manipur da article 371 clause A amadi masiga manaba ek amata chatnaba yaroi haiduna United Committee Manipur UCM gi lamjing makhada leptana chatharakliba wakat mifam gi saruk ama oina ngasi notice sporting club nongpok sekmai amasung ukhongsang nongpok sekmai ingau rok apunba maira paibina punna sinduna Thoubal district ki manung chana leiba nongpok sekmai da wakat mifam pangthokre Mifam aduda saruk yakiba UCM ki president Sunil Karamna phongdorakpada India government na nation IM bu themna bahotna bada kumja English singani taraga mangagi August ki tang ahumda khudjek pinakiba framework agreement na Manipur gi ngamkhai amadi integrity da kairakpa yaba warol yaurakpa tarabadi UCM na tumina khak leithukloi lamdamasi ki miyam ga pulaga khongjang kaya changsingani haiki Mifamaduda Article 371 Clause A natraga manaba ek amata Manipur da chana hanba yaroi Manipur gi saktam kaiba yaroi haiba placard sing sijinaki Government of India na Manipur niyam asida yengi be meng asi aduki matigam hanthana yangba Manipur praja gi damukta kaiba khandaba mawong matungina ori fiam sida hauji Manipur kaiba yaba amsung leba kaiba yaba mafamma odina marama kana United Committee Manipur ga apun bi satunga no idamukta adugi khongkhomado cheda lep no idamukta Manipur gi miyam khudimukta asigumba mayam sigi wakalon je chingsinjare du lorena kari guma matanda Manipur da lebiri miyam punamuna Manipur ga apun bi saktam government of India na hanjana singa rapogi wapam lakko taragadi ekoina amukta thokidrba thodo amukta logidrba ware kyamu launa gi damukta arobe phire bado domina Article 371 Clause A natraga masiga manaba ek semduna Manipur da chana hanba yaroi amadi phibam amatada India na Manipur gi apunbagi saktam thugaiba yaroi haiduna ngarang Kumbi Assembly Constituency gi manung chanba Kumbi Bazar da wakat mifam chathakre Kumbi Road Motor Owners and Transport Workers Cooperative Society Limited na sinduna nongmagi oina Imphal to Kumbi Wangu to Imphal Ithai to Imphal chenba passenger puriba bus singi owners singna ngarang sinthaleptuna wakat khongjang adu changsin kibani wakat mifam adu da saruk yakiba Kumbi Road Motor Owners and Transport Workers Cooperative Society Limited ki executive member M Somendrona NATION IM amadi India government ka taunariba framework agreement ki article 371 clause A da yauriba asi yaningde amadi Manipur da chatna basungya yaroi hain haiki State asigi oiba issue ama hek lakpada achauba political party singna pham kolaga lau khongbana kanaba leiroi miyam gidamak amadi iramdam gidamak thamoi sengna khalabadi pham konduna leigataba nate haina Janata Dal United JDU Manipur State Unit ki president Hankan Pau Taithulna phongdokre ngasi hata dalaiba JDU ki loisangda pangthokpa paumi singa unabada taithulna framework agreement ki matangda MLA singna media da hunabagi mahutta asengba ama khangdriba fauba MLA famdagi resign tawre haina thongna phana chongthokpa ngamdaba laibak thibani framework agreement ki matangda special assembly session phamgani haina matam leplam laga yaithokibagi thawong matungda tawhaningde agreement asigi matangda center dagi kari karamba afaba Likhun ama phangbadagi session asi lepano haibagi matangda leingakna miyamda asengba achumba paudam ama thamgadabani Manipur gi apunba saktam kaira kanda thabak paikhatpanadi kanaroi Manipur kansi hairabadi haujiktagi hauna punna mayong yaminaba amasung pham mihoba thadokpa tangai fadi haina phongdoki nakalamaromda lebak asigi prime minister oiramba luchingba Atal Bihari Bajpai na lekidabada party asigi thomi singna su awaba phongdoki India government da constitutionally recognized phangaba prayana khankatpa constitutionally elected members singna step extreme step mangjangna na logthok aga maduda kari leira ino resignation do accept toba jai to da basu jai aduba masi yona akhoi di lepe haina assembly gi rule of procedural and business of conduct ki da jauba resignation format to the khaktang da sentence samang da form ma fill up toragas MLA humpugi signature SM speaker na phangma kana karigi
India Sarkar India gi leadership singda phuroi jeiroi doribano haijariba Jenims ki All Pension Scheme Demand Committee na thasigi lakliba tangkun mathoida mass schedule leave lobaga loinana wakat mifam phamnaba warip lokre committee asina taliba Jenims da ariba pension scheme chana halu haiduna talakiba demand ga mari leinana leinaba singna warip loba ngam dabagi mayokta mifam phamduna warip asi lokibani committee asina thadorakpa chirol amagi matungina karigumba makhoigi demand asi tabidrabadi makha taba khongjang kaya changsilagani hairi ngasi nungthil pung amarom tabada Irilbung police station gi manung chana leiba arabti ketu khong maya da chenba iril turil dagi nupi amagi asiba hakchang phangle nupi dugi hakchang adu bora khaw amada halaga yaurambadagi manak nakna leiba khunja singna thengnarakpani khunja singna pau pibadagi asiba hakchang adu Irilbung police station na laukhatkre Irilbung police station gi OC okirana phongdorakpagi matungina asiba hakchang adu cycle gi ukou bazar da leiba Pukri Hongbam Memi Chahi Kunga Taruk Akpokpa Gaura Singh Oiramba Yai Hairi Pukri Hongbam Memi Tha Asigi Tang Taraga Marida Chen Bani Haina Mayumdagi Thoki Bagdagi Hanjilakidabani Imung Manungna Haidokpa Lakani Haiduna Ngaibada Lakmandabadagi Ngarang Sagolmang Police Station da report Taurakibani Hairi Ngarang August ki tang taraga tarukta pangthokiba athauba pebam chindaranjan mangang leikidabagi ningsing thauramda saruk yaduna mapung phahan kibasingbu Manipur Students Federation MSF ki cherol amana thagat pa phongdorakli Indian Army na fakraba matung mihatina hapi kraba G Gypsy TH Prem RK Ranil TH Satis amasung PH Naubigi achumba YL chathaduna mara leiba Indian Army sing Logi oiba chairak piu haiduna andro yairipok to pukri achoba mapal amadi kakwa kaithelda mifam ama wakat mifam phamduna miyamna protest tawkre Committee on Human Rights Manipur amuko laikhidraba singi JAC amadi tongan ba loop singi liching makada chathakiba wakat mifam singi matangda Committee on Human Rights Manipur gi convener Phulindro Konsamna haikibada lamdam asida leiriba miyam asi Indian Army na hatnaba leiba nate lalhaubu oigera micham oigera Khud Chalabatungda Hatpa Lona Yadi Hairabasu Indian Army na Chathariba Mihat Mipun Thengnaba Matam Oire Maramaduna Indian Army na Hatpi Kraba Gypsy Amadi Satiski Hakchang Sinagadabani Laikhidraba Miyoi Mangagi Aronba Mihat Lengakna CBI Natraga SIT Semduna Thigat Hangadabani Mihat Asida Chenariba Indian Army gi 3 Corps Intelligence Surveillance ki personnel sing logi chairak piu Manipur gi Laimaidagi Apspa Lauthokadabani Loinana Mihat Asigi Achumba Wayel Puthoknaba Manipur Laingakna India government takshin gadabani Hairiba demand sing asi thabakta onthok trabadi akanba khongjang sing changsilagani hairi Indian constitution loisnu natraga international loisnu mi amabu without trial tawdna heta madu farga la loba yaw to that is another matter heta halaga yamna sathi mongda heta koi gi hinsa tambige terrorist ki mongda halaga masi very ekoi yamna condemn toi loina na asiba changado madu masiat amatu su imung manungda sinaba haibasi ekoi gi first demand haiba mihat asi kam thengba terrorist ki dumba mihat amani maram aduna mihat asida senior myam singa se involvement toriba mokhoi matakta yamna special investigation team ama semaga madu ticket katabani loina na madu scenery ba adumba security personnel singato murina army personnel singato mudi matakta befitting punishment pigadamni tang saisida break ama laujagi break ki matungda laikhidraba hanagi prime minister Atal Bihari Vajpayee gi aroiba mathau mangam ngasi nungthil New Delhi gi smriti sthalda mapung phaba state honor ga loinana pangthokibagi pau amadi Manipur amasung malim gi tongan ba I pausing puduna lakchege impact news po meeting ta dun lebiu mayam bo amuka na taram nokchari bulletin asigi makata ba pau miyam da pizari laikhidraba hanagi prime minister Atal Bihari Vajpayee gi aroiba mathau mangam ngasi nungthil New Delhi gi smriti sthalda mapung phaba state honor ga loinana pangthokre Laikhidrabagi maphamda mahaki machanupi Namita Kol Bhattacharya mai chuduna aroiba mathau mangam adu pangthoki President Ramnath Kovind, Vice President M. Venkaiah Naidu, Prime Minister Narendra Modi, Union Minister Singh, Opposition ki Luchingba Singh, Hanagi Prime Minister Dr. Manmohan Singh, Congress President Rahul Gandhi, Army Chief General Bipin Rawat, Navy Chief Admiral Sunil Lanba Amadi, Air Chief Marshal B.S.
धनोवा यावना मकोक थोंगबा लुचिंगबा कयाना स्मृति स्थलदा पांगथोकपा थौरमदा सरुक याखी नाकल अमरोमदा भूटान की निंगथौ JKN Wangchuk हानगी अफगानिस्तान प्रेसिडेंट हमिद कारजाई अमदी एक्टिंग फॉरेन मिनिस्टर ऑफ श्रीलंका लक्ष्मण करेलासु ngasiगी थौरमदा सरुक यारदुना इकाई खुमनबा उठकी पनबा याबा अमना मियोई लिसिंग कयाना सरुक यादुना लैखिद्रबगी हकचांग अदु स्मृति स्थल फाउबा पुरखिबनी अटल बिहारी वाजपेयी न लैखिदबदा हौजिक फाउबा लेपा लैतना माइकई कयादगी लेपतना अवाबा फोंदोकनरकली प्राइम मिनिस्टर ओइरंबा अटल बिहारी वाजपेयी लैखिदबासी लेबाक असिगी ओइना मेनखतपा ngamlaroidaba achauba mangjaba amani haina BJP Manipur Pradesh ki former president Mainam Bhorot na phongdokre BJP Manipur Pradesh na sinduna atal bihari Vajpayee laikidabagi awaba phongdokpagi thauram nitapa chutekta leiba party asigi office ta ngasi pangthokre thauram aduda BJP gi state amasung national gi maru oiba thau pubasing member sing amasung party asigi former state president sing su sarugyaki laikhidraba prime minister atal bihari Vajpayee gi photo da laikatpa महाकना लेबाक असिगी सिटीजन सिंगी अमसुंग लेबाक असिगी दमा कथोकपग लोइनना लौरंबा थौदांग कया अमदी पाइखलंबा थबक थौरम कया सिंथाबा महाकी मरमदा वांगांगबा इकाई खुन्नबा उत्पना चिंगबा थौरम अदुगी थौरम सिंग अदुना मपुंग ओइबा थौरम ओइखी 1996 da numit tarahumdoi ni gi prime minister oyakpagi prime minister ai prime minister phan thadok pa chatlani haiba matam sida mana haigi bada mat chek amakhat samjalle haraga horse trading gi ran ti se ai pamjedi aduna ai gi thakta di ngasi se systematic badnam tawre ai bu ngasi ya horse trading da badnam moine chingjalle i base masigi ai pamjedi adun sarkar hai biski semgani semoi lakani lawoi are palite hai bisu sida phambiri ba parliament ki yawiri ba mayam chine su khanbi gadabani hai yamna kari hani arth leiba speech of Manipuri ki aduna Atal Bihari Vajpayee ji gi maram da hai gadabusi yamna yaman bunina ai yam sangna haijarro अटल बिहारी वाजपेयी न लेखिदबदा लोक जनशक्ति पार्टी LJP मणिपुर स्टेट यूनिट नसु अवाबा फोंदोक्रे लुचिंगबा वाजपेयी न लेखिदबा असिना इंडियन पॉलिटिक्स ता मेनखतपा ngamlaroidaba mangjaba amadi lehoragani haina LJP की नेशनल वाइस प्रेसिडेंट की थौसु पुरीबा मिनिस्टर कराम श्याम न फोंदोक्रे बाबूपरादा लैबा LJP मणिपुर स्टेट यूनिट की लोइसंगदा पांगथोकपा पौमी सिंगा उनबदा कराम श्यामना लुचिंगबा असिना लौरंबा थौदांग सिंग निंगसिंगदुना चाउखतपा नुंगसी चानबा खुनाई अमा ओइनबा अखोय पुन्ना होटनामिनसी हाइकी ngasi थौरम अदुका मरी लेना पार्टी असिगी थौमी सिंगना मिनिट अनि तुमिना लेपतुना वाजपेयी न लेखिदबदा अवाबा फोंदोकी $2015 sida Bharat Ratna pikiba aduga 1992 da su Padma Vibhushan pidana di miyama oibadana tana prime minister ma oibagi matik magul laiba aduga yamna ngangthok sa torupada adi tab nungaiba aduga politics da adi yegna ba thamdaba mi khudimasi yamna sikon naw kondana adum loina bangamba de luchingba mani haidana akoina laujai suma misak amana laikidabasida koi thamoi sona nungai daba loina loina na imung manungi awaba dasu saruk yazari भारत रत्न अटल बिहारी वाजपेयी न लेखिदबदा माहुत मिनिस्टर TI श्याम कुमार शिवसेना मणिपुर स्टेट यूनिट अमदी जेनिम्स की मेडिकल सुपरिंटेंडेंट न अवाबा फोंदोरकली इंडिया की प्राइम मिनिस्टर ओइरंबा अटल बिहारी वाजपेयी न लेखिदबदा मोरेदा लेबा गवर्नमेंट की ऑफिस सिंग अमदी पुलिस स्टेशन सिंगदसु इंडिया की मचु अहुम की फिराल तंखाई चिंथदुना अवाबा फोंदोखरे मोरेदा लेबा तोंगान तोंगानबा बैंक पुमनमक थोंग लोना की लोइनना मोरे की स्कूल कॉलेज पुमनमक हाफ हॉलिडे थाबा नत्रसु सुती थानकी इम्फाल वेस्ट कमांडो न ngarang कोंगबा उचेकोन चोंगाबी लेरक्तगी नोंथोंबम सनाहल एलियस कोनुंगजाव चही कुंट्रागा मंगा कौबा KCP पीपल्स वार ग्रुप मार्क्सिस्ट सेंटर की कादर अमा फारे हाइरिबा मियोय असि लुप असिगा करिगुंबा हिरम अमतदा मरी लेनदे हाइना सेंगदोरकली
People's War Group ki Central Media Coordinator ki Secretary Comrade Lenin Maitayna Thadorakpa Chirol amagi matungina Manipur Police Commando singna luptagi nathai kraba kayaga punduna micham miyamda awaba pibagi thawong chatharakpasi tokpiro nongthombam sanahal mahak lupna masak khangde loinana mahak masadagi fai hairiba letterhead adusu lupka mari leinade haina fongdorakli Socialist Students Union Manipur SSUM ki President Nongthombam Sanahal lona thingkraba lalhaulup amaga mari leinarambadagi fare haina pauchi singda fonglakpa laibak thibani Sanahal hairiba miyoi asi mamangda mahairoi lup asigi President oiram labasu mahaki imung manungna lup asida hairakpagi matungina luptagi pothakraba miyoini lup asiga karigumba hiram amatada mari leinadraba Sanahal gi ming sijinaduna lup asibu mingchet thinaba honarakpa laibak thibani haina SSUM gi General Secretary Bhushan Longjamna Fongdorakli Panbayai Imphal West Commando na ngarang KCP People's War Group Marxist Center gi kadarni haina Fongdorakli ba en Sanahal lalhaulup asiga karigumba hiramatada mari lenade amadi lup asina masak khangba miyoi natte haina lalhaulup asina thadorakpa chirol amana khanghalakpa laikhrabani Kaisampat Laishom Lairakta Leiba SSUM gi loisangda pangthokpa paumi singa unabada Bhushanna tha asigi tang tarada Sanahal gi imung manungi khudong chadaba leibana SSUM dagi pothajarage haina aiba cherol tharakpadagi lup asigi mifam ama pangthoklaba matung tha asigi tang taraga mathoida mahak luptagi pothahankibani loinana tha asigi tang taraga mangada Sanahal gi mahutta lup asigi Vice President oina thopuriba yaimabu President in charge oina thopuragani haina pauche singda lauthokkiba laikhrabani nakalamaromda Sanahalda siriba maral asi kadai fauba chumbage haibadu yengshingani karigumba semjin sajinba oiramlabadi legal amadi democratic oiba mateng khudingmak pangani mahakna maram oiraga matung tarakpada SSUM bu miyamda lana uhanaba lengakna amadi social media gi khuthangda hotnarakpa khudingmak thengnanaba SSUM na sem sare haina fongdoki ngarang amasung asigi social media singda atupa miyoi kharana SSUM bu mingse thinaba SSUM bu mingse thinaba thaklakpa post kya thengnajare Facebook amasung WhatsApp ta masi khudakka lepiyo lebak miyamgi maru oina mairoi khunagi dongta khanjariba lubasibu lana miyam lamjing mo hona birakwa sidi amala uthibani amadi masi khudakka lepiyo loilena kayumba lepidaba ta agadi masida SSUM sabsana thengnaba sem sare masi throkpo daite khuding masana pubiyu Numit mangani chupna chathagadaba Ramayan Wari Liba Festival 2018 ngasidagi haukre Sangit Natak Academy New Delhi gi meeting makhada pangthokliba Manipur gi tanglaba narrative art makhalasigi festival asi Wari Liba hairiba art form asibu yokhanabagi pandamda semkiba repertory of Wari Liba Manipur hairiba loop asina sinduna pangthokpani Moirangkhom Bokul Makhongda leiba Rising Youth Organization ga khutsamnaduna organization asigi Bhakta Ashram Ground Community Hall da pangthokliba festival asida tongan ba Wari Liba artist nipana sarukyari Nongmada Ramayan gi tongan ba tangkak singda yumpham oiduna artist anina nungthil gi matamda ama numidang wairam gi matamda ama wari ligani festival asigi ngasi haudokpa numita athoiba mithunglen oikiba maidingu leisemba sana jauba hauziki haurakliba naharol singna Manipur gi oiba ariba art form sing asi yokhatnaba hotnaba mathautai haiki ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯆꯠꯅꯕꯤ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯧꯗꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯈꯨꯝꯒꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯇꯤꯟꯕ ꯃꯇꯝꯗ ꯎꯁꯣꯞ ꯋꯥꯁꯣꯞ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯐꯤꯖꯣꯜ ꯁꯦꯠꯀꯅꯤ ꯀꯔꯝꯍꯥꯏꯅ ꯋꯥ ꯉꯥꯡꯒꯅꯤ ꯀꯔꯝꯍꯥꯏꯅ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡ ꯃꯌꯥꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥꯠꯂꯛꯄꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ mayamna culture da sports da yamna chawkhale harigasu culture tawjaba kharana madunga aga leibana tana ayamba khunai si laiba miyam di culture du dagi lapthoga leibini habisuma haijanbi aduna ni ngasi khunai sida tahi daba uhai daba aduga yenghai daba thokdong mayam ama thoiba Integrated farming system, processing and marketing of farm products, Haiba Hiramda, Numinini Chathagadaba Lomi Singi Oiba training program ama KBK Thobalda Haudokre. Training program adu Manipur Small Farmers Agri-Business Consortium Amasung Krishi Vigyan Kendra Thobal Anina Kutsamnaduna Pangthokpani. Training program manungda Mapalamdagi Amadi Manipurdagi Yauna Punna Resource Person Mapanna
अनौबा टेक्नोलॉजी की मतेंग लौदुना पोथोक हेना पुथोकनबा ताकपी तंबीबा हौख्रे ट्रेनिंग प्रोग्राम असिदा कक्चिंग अमसुंग थौबालदगी लौमी चामरोमना सरुक यारी लोएस मणिपुर पुथोकपा यूम्बी फिनाइल कॉन्साइन डिश वॉशिंग जेल अमसुंग टॉयलेट क्लीनर ngasi launch tawkre lamdam asida puthokpa pothok sing yokhatnaba madi local entrepreneur sing chawkhat hanabagi wakhalonda Manipur Times na host oiduna Manipur Press Club ta potlam sing asi launch tawkibani thawramadugi athoiba mithunglen oikiba Babina Healthcare and Hospitality Industries Private Limited ki Managing Director Dr. TH Dublina Mipal tang na hingliba asidagi khara makhai kanbang ngamnaba इरमदम असिगी पोथोक पुथोकपा यामनमक तंगाई फदे आइखोइना नोंगमदा सिजिनरिबा पोटलम खुदिंगमक मपानदगी पुशिलकपना अनंबा ओइरी लाइरबना नमना लेबा स्टेट असिदा इशागी ओइबा पोथोकसु पुथोकपा ngamdabana miramda sel chauna chathanbagi chaurapa maram oiri लोएस मणिपुर गुम्बा लमदम असिदा लोकल एंटरप्रेन्योर कया थोलक्लगदी स्टेट असिगी सेनमिटलोन फगतहनबा ngambata natana thabak phangdaba naha kayadasu thabak piduna senthok lambi leihanba ngamgani haina phongdoki थांगमैबन डीएम कॉलेज रोड की एबीसी गोडाउन मयादा लेबा ऑक्टागोन शॉपिंग कॉम्प्लेक्स तंगसी शोरूम अहुम माइनॉरिटी अफेयर्स की डायरेक्टर nganगोम उत्तम सिंह इम्फाल वेस्ट की एसपी जोगेश चंद्र हाउबिजम अमदी इम्फाल ईस्ट की एसपी के मेगा चंद्रना हांगदोक्रे लोयालम वेंचर्स प्राइवेट लिमिटेड न सिंधुना ngasi ayu pung 13 ताबा मतमदा हांगदोकिबा शोरूम अहुम अदुदी जावेद हबीब एलन कॉपर अमदी वोइला हाइरिबा शोरूम सिंह असिनी ऑस्ट्रेलिया लेदुना ट्रैवल रिटेल कंपनी अमदा थबक तौरीबी मणिपुरी निंगोल रंजिता मयांग लंबमना इबा बेलीज बुक एवरीवन इज स्पेशल हाइना मिंगथोनबा लाइरिक अमा मालेमदा लाइरिक फोंगबदा ममिंग चटलबा न्यू हॉलैंडना मतम खरा की ममांगदा फोंख्रे हाइरिबा लाइरिक असी आईबी असिना महाकी मचानुपी की दमक इखिबनी हाइरी लाइरिक असी हौजी ऑस्ट्रेलिया लंदन न्यूजीलैंड दा हांगबा लाइरिक योनफम सिंगदा फंगबगी मथकता मालेम पुंबदा ऑनलाइन की खुथांगदा फंगले हाइरी लाइरिक असी लमजम असिदसु अनंबा ओइना फंगहन्नबा कन्ना होटनरी हाइरी लाखलिबा सेप्टेम्बर की तांग तरेता पांगथोकदौरिबा इंडिजिनियस पीपल्स एसोसिएशन ऑफ कंगलैपाक इपाक मणिपुर की फाउंडेशन डे की थौरमगा मरी लेनना लमदम असिगी मचा ख्वाइदगी यामना पोकपा ममादा इकाई खुमनबा उटपगी थौरम अमा पांगथोकलगनी हाइना चिरोल अमदा खंगहलकली याम्बेम गोबिंद सिंह गिनीश वर्ल्ड रिकॉर्ड चन्नब सेम साखरे ngasi खुमलंपा कांगशंग हॉलदा याम्बेम गोबिंदना गिनीश वर्ल्ड रिकॉर्ड चन्नबगीदमक मिनिट अमगी मनुंगदा डायमंड पुशअप 43 हुमदोइरक तौबा ngamduna ममांगदा इंडिया की सानरोय अमना मिनिट अमदा डायमंड पुशअप 43 तौबा ngamkiba adugi record thugaiduna गिनीश वर्ल्ड रिकॉर्ड चन्नब सेम साखरे सानरोय असिना ngasi makhatana मिनिट अमगी मनुंगदा डबल एल्बो स्ट्राइक चनीगा हुमद्रागा निथोइरक तौदुना ममांगदा पाकिस्तान की सानरोय अमना मिनिट अमगी मनुंगदा चनीगा 19 लाख स्ट्राइक तौखिबा अदुगी रेकॉर्ड अदुसु थुगाइदुना गिनीश वर्ल्ड रिकॉर्ड चन्नबा तंजा अमा फंगबा ngamki ngasi pangthokliba thauram aduda kickboxing association of manipur gi working president L Umakanta kung fu grandmaster Tiaish Manubi amadi manipur university ki assistant professor Dr M Chorajit ka loinana lamdamasi ki masak nairaba miyoi kyana saruk yakhi इम्फाल इसकी मनुंग चना लेबा क्वाकैथेल कोंजेंग लेकाइदगी वाइनबदीप अमदी लेखिद्रबी याम्बेम ओंगबी तंफा अनि की मचानुपा याम्बेम गोबिंद सिंह इंग लिसिंग अमगा चमापल मरफुतरागा माथोइगी मार्च की तांग अहुमदा ताइबंग खोंगता रखिबगा लोइनना इंग लिसिंग अनि सुबना अहुमदगी किकबॉक्सिंग मसाना असि ओजा उमाकांतगी मखादा यामना पामना सानबा हौरखी सेल थुंगी अवाबा कयाना मरम ओइरगा याउनिंगबा टूर्नामेंट कया याउबा फंखिद्रबा सानरोय असिना गिनीज वर्ल्ड रिकॉर्ड की किकबॉक्सिंग मसानागा मरी लेना ngasi mahakna pikibas singthaningai oiraba record sing asina soidana mahaki panthung adu yauba ngamlagani haipa wafam asi lamdam asi ki miyamda sanaroi asina thamki 2019 saidi di honar pone adodi ain khalijina physical sigumbai matang jida nong natra nong record thamgen honar pone aduga record lei di khangdaba yaragadi record thamgen honar pa Guinness World Record se
aduga khangakpajina sigi diamond push-up kanogajina 2017 November December side khangpane aduga elbow strike siju kanodagi June July 2017 side khangpa sidi ainadi ngamni propose ay khalle ado moi age rules kagi laibno koida haidaba adudi khangdre adu rules loin pitore ado 90 degree adu yoba adagi elbow khuningna panba kaina adu budi loina form budi sume ado moi age decision mangai khon ngai di Yoga Training and Research Center Manipur ki Kuntraga Mapan Suba Foundation de ngasi Tera Sapam Director Laiba Juvenile Club Multipurpose Hall da Pangthokre Numit asiga mari lenana center asigi anoba office amasu club adugi ahanba floor da sangakre Pangmi Singda Wangang Laduna Center asigi Secretary Ganga Ningombana Center asi lamdam asigi Miyoi Singbu Mashama Ufana Thamnabagi Pandamda Linkhat Bani Haina Fongdoki Amadi Haugalakliba Naha Singbu Nishadagi Lapthok Naba Honabana Center asigi Pandamni Haina Fongdoki Thoramaduda Rimski Psychiatry Department ki Professor and Head of Department R.K. Lenina Athoiba Mithunglen Oina Sarukyaki Hariba Training Center se masina Manipur gi international and national level kamata position camp portna Manipur gi mai wakhiba duguma institute ni aduga lona lana ngasigi function asida khoi gi laibasi khoi gi tongan tongma center sing dagi khoi center kunga mari muglai hariba branches saitar branches kunga mari se dagi lakpa khoi gi represent mayam sing pulaga ngasigi hariba kuntraga mapan suba foundation day se masi sinjabane Anisuba SAFF Under 15 Women's Football Championship ki final match da Mamangi champion Bangladesh amadi Mamangi runners up India ani lamba taunaragani South Asian Football Federation ki micheng makada Bhutan yumbu oiduna Timpuda laiba Chingli Mithang Stadium da chatharakliba championship asigi final match asi hayeng thangjanumiki numidang pung 3 taba matamda sanaragani aduga championship asigi third place ki match aduna hayeng nungthil pung 3 taba matamda Nepal amadi Bhutan ani thengnaragani Championship asigi ngarang sanakiba ahanba semi-final match singda India na Nepal bu aduga anishuba semi-final dana Bangladesh na Bhutan bu maithi bapiki Timpuda laiba Chingli Mithang Stadium asida sanakiba ahanba semi-final match da India gi sanaroi Linda Kom amadi Kritina Devi anina match adugi minute kuntraga mathoi amadi yankaiga mapal chatpa matamda chankiba Panjil ani aduna Nepal bu Panjil ani amada maithi bapiki Nepal gi amata ngairaba Panjil aduna Ranjana Thakurna match adugi minute kuntraga tare chatpa matamda chanki Stadium asimakta da sanakiba ani suba semi-final match dana Bangladesh na Bhutan bu Panjil manga sinoda maithi bapiki Ahanba Sintak Purel Ningsing Mana Amadi Kuntra Humdoi Suba Sub Junior Juniors Cadet Amashung Senior Chaibi Championship ngasi sumakata na chathari All Manipur Chaibi Association ki miche makada Kumalampak Indoor Stadium da chatharakliba championship asigi ngasi sanakiba chahi taranithoi gi makada laiba KG kundagi na kunga manga fawbagi manung da laiba mini boys ki final da Bicom unit ki KI Chingkhai nganbana Mihul unit ki o Yohen Babu Maithiba Piram laga ahanba position takibaga loinana chahi taranithoi gi makada laiba KG kundagi na kunga manga fawbagi manung da laiba mini girls ki final dana Misha Cole unit ki L Prithimalana MHLSS unit ki W Meghanabu Maithiba Piduna Masana asigi ahanba position taki chatharakliba championship asigi ngasi sanakiba chahi taranithoi gi makada laiba KG kundagi na kuntra fawbagi manung da laiba mini boys ki final da Ikta unit ki KSIs Mani Matumna Liklam unit ki L Lanchen Babu Maithiba Piram laga Mashana asigi ahanba position taba ngamkhibaga loinana chahi taranithoi gi makhada laiba KG kunga manga dagina kuntra fawbagi manung da laiba mini girls ki final dana Mitashi unit ki A Milkina Mishakol unit ki M Akilabu Maithiba Piram laga Masana asigi ahanba position taba ngamkhi Chaibi Yendam Nabasida Manipur gi tongan ba mafam singdagi lakpa Chaibi gi loisang singdagi sanaroi nupa macha amasung nupi macha punna chani gi yankhai henbana sarukyari hayeng chathariba Chaibi championship asigi makhataba match sing sanaragani Mangasuba Thongju Sajo Memorial Mix Kendra Wise League Kam Knockout Kang Tournament ta Thongju Kendra Kangkhut Mai Pakre ngasi Imphal East ki manung chana leiba Kongba Makha Nandaibam Lekai da leiba
Laikolgi loisangda sanakiba Group A gi league match amada Thongju Kendra Kangkhutna Thangmaiban Kendra Kangkhutpu Panjil Tara Taruk Taraganithoi da Maithiba Pibangamki Chatharakliba Kang tournament asida Manipur gi tongan mafam singdagi lakpa Kangkhut Taragahumdoina Group Mari Thokna Khaidoktuna league match singda akanba lamba taunari Hayeng sanagadaba Kang tournament asigi Group B gi league match amada Kaisamthong Kendra Kangkhut amasung Oinam Kendra Kangkhut B anina lamba tauragani Arabada bulletin asig headlines amhana miyam da thamjage Ising ichawna awaba tahan khraba singidamak laingakna lupa koti kaya kaithakrabasu ichawgi awaba mayok nariba hiyangnamgi miyamdagi ngasi fawba mateng amata piramdre NIT Manipur gi oza lobagi interview Kolkata da pangthokpa yaroi lamdam asida pangthoktragadi Manipur dagi NIT matam chupagi thingzilakpa yai haina JCLPS students wingna cheksil wathamlaki Manipur University community na changsilakpa khongjang numit marifu sukre AP Pandibu Vice Chancellor famdagi lakhok triba fawba makoigi khongjang da ahongba leiroi haina lauthokre Amasung minute amagi manungda diamond push-up marifuga humdoirak tauba ngamduna Yambem Gobind Singh Guinness World Record channaba sem sakre